ꯑꯍꯥꯟꯕꯃꯛꯇꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥꯝ ꯍꯥꯛꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯂꯝꯇꯥꯒꯤ ꯑꯔꯣꯏꯕ ꯊꯥꯡꯖ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯒꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯒꯦ꯫ ꯃꯁꯤ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯉꯔꯥꯡꯒꯤ ꯐꯝꯕꯤ ꯀꯪꯕꯗꯒꯤ ꯐꯅꯕ ꯅꯤꯌꯣꯝ, ꯑꯗꯒꯤ ꯐꯝꯕꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯖꯕ ꯅꯠꯇꯦ꯫ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯂꯤꯛꯂꯝꯕꯗꯨꯅꯤ꯫ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯃꯦꯟꯗ ꯄꯤꯕꯤꯔꯛꯎ꯫ ꯃꯗꯨꯗ ꯀꯩꯁꯨ ꯅꯠꯇꯕ ꯃꯑꯣꯡꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯄꯦꯔꯛꯄ ꯇꯧꯕꯤꯒꯅꯨ꯫ ꯃꯔꯝꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯙꯔꯃꯒꯤ ꯈ꯭ꯔꯤꯁꯇꯦꯟꯇꯤ ꯑꯣꯏꯕ ꯌꯥꯏ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯏ, ꯑꯦꯅꯤ ꯊꯥꯒꯠꯂꯛꯄꯗꯨꯗꯤ ꯃꯣꯏ ꯃꯁꯦꯝ ꯐꯨꯔꯨꯞ ꯃꯁꯦꯝ ꯁꯞꯄꯣꯔꯠ ꯇꯧꯅꯩ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯒꯠꯂꯛꯏꯕ ꯄꯣꯠꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯒꯠꯂꯛꯏꯅꯣ, ꯄꯪꯊꯥ ꯊꯥꯒꯠꯂꯛꯏꯕ꯭ꯔꯥ, ꯑꯗꯒꯤ ꯃꯁꯤ ꯊꯤꯒꯠꯅ ꯍꯣꯠꯅꯕꯗ ꯀꯔꯤ ꯆꯪꯈꯤ, ꯑꯃꯗꯤ ꯀꯌꯥꯝ ꯋꯥꯈꯤ, ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯛꯈꯤꯕꯅꯣ, ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯂꯛꯏꯕ ꯄꯣꯠꯁꯤ ꯀꯥꯏꯐꯥꯎ ꯆꯨꯝꯃꯤꯕꯅꯣ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯄꯔꯤꯈꯥ ꯂꯧꯗꯕꯤꯗ ꯊꯥꯒꯠꯂꯛꯄꯒ ꯍꯩ ꯁꯥꯕ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯀꯪꯂꯩꯄꯥꯛꯁꯤꯗ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥꯟꯅꯔꯕ ꯀꯌꯥ ꯑꯁꯤ ꯊꯥꯒꯠꯅꯤꯡꯕ ꯐꯥꯎꯔꯛꯇꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯏꯌꯥꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯂꯩꯔꯤꯁꯦ꯫ ꯁꯞꯄꯣꯔꯠꯀꯤ ꯃꯍꯨꯠꯇ ꯆꯤꯡꯅꯕꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯏꯌꯥꯟ ꯆꯪꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁꯣꯔꯅ ꯈꯟꯇꯣꯛꯏ ꯍꯥꯏꯕꯅꯤ꯫ ꯃꯗꯨ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯛꯅ ꯆꯨꯅ ꯂꯦꯞꯄꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯥꯒꯤ ꯇꯧꯔꯛꯄ ꯊꯕꯛꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯤ ꯑꯃ ꯊꯕꯛ ꯇꯧꯕꯗ ꯆꯤꯡꯗꯕ, ꯄꯣꯖꯤꯇꯤꯕ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯂꯥꯜꯂꯒꯁꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯕ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯕꯨ ꯏꯌꯥꯟꯅꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯑꯗꯨꯝꯕ ꯀꯟꯇꯦꯟ ꯑꯁꯤ ꯚꯤꯌꯨ ꯌꯥꯝꯅꯕ, ꯑꯗꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯩ ꯀꯩꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯐꯪꯕ ꯅꯠꯇꯦꯀꯣ꯫ ꯃꯌꯥꯝꯅ ꯑꯩ ꯁꯦꯝꯗꯣꯛꯆꯕ ꯃꯌꯥꯝꯅ ꯑꯩꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯂꯒ ꯁꯦꯝꯖꯤꯜꯂꯒ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯂꯥꯏꯑꯣꯏꯒꯗꯧꯔꯕ ꯏꯄꯥ ꯏꯄꯨ ꯀꯌꯥꯗꯒꯤ ꯑꯩꯅ ꯈꯪꯖꯍꯧꯕ ꯊꯤꯖꯍꯧꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯉꯁꯤ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯍꯥꯏꯇꯥꯔꯦ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ, ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯌꯥꯃꯨꯛ ꯆꯨꯝꯃꯤꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯆꯥꯡ ꯌꯦꯡꯉ ꯃꯇꯨꯡꯗ ꯂꯥꯜꯂꯤ ꯑꯃꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯌꯨ꯫ ꯃꯗꯨꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯆꯦꯜꯂꯕꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯔꯤꯕ ꯃꯔꯝꯗꯤ ꯑꯩꯅ ꯃꯁꯤ ꯊꯤꯒꯠꯅ ꯍꯣꯠꯅꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯖꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯊꯥꯒꯠꯆꯈ꯭ꯔꯤꯕ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯏꯔꯤꯛꯇ ꯇꯝꯃꯒꯗ ꯐꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯇꯧꯖꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯩꯁꯥ ꯇꯥꯟꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤꯝ ꯂꯩꯖꯗꯦ꯫ ꯄꯩꯁꯥꯁꯨ ꯐꯪꯖꯗꯦ, ꯀꯔꯤꯝ ꯐꯪꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ, ꯃꯌꯥꯝꯅ ꯄꯥꯝꯕ ꯁꯦꯝꯍꯟꯅꯤꯡꯕꯗꯨ ꯑꯩ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯦꯝꯖꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯐꯝꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯔꯣꯏꯕꯗ ꯇꯧꯒꯗꯕ ꯊꯧꯑꯣꯡꯗꯣ ꯍꯥꯏꯖꯔꯛꯀꯦ꯫ ꯌꯨꯝꯗꯨꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯏꯄꯥ ꯑꯣꯏꯕ, ꯏꯄꯨ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯏꯃꯥ ꯑꯣꯏꯕ ꯌꯥꯏ, ꯃꯗꯨꯅ ꯇꯧꯕꯤꯒꯗꯧꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯅꯔꯤꯕ ꯆꯦꯡ ꯈꯔ ꯂꯧꯕꯤꯔꯣ, ꯆꯥꯛ ꯊꯣꯡꯉ ꯆꯥꯅꯔꯤꯕ ꯆꯦꯡ ꯈꯔ, ꯃꯣꯔꯣꯛ ꯊꯨꯝ ꯉꯥꯔꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯈꯤꯇꯪ ꯃꯃꯤꯡꯒꯤ ꯂꯧꯔꯀꯥꯟꯗꯨꯗ ꯆꯦꯔꯪ ꯑꯃꯗ ꯍꯥꯞꯄꯤꯔꯣ꯫ ꯑꯗꯨꯒ ꯁꯣꯔꯣꯛꯀꯤ ꯍꯥꯏꯗꯤ ꯀꯣꯟꯊꯣꯡꯒꯤ ꯋꯥꯡꯃꯗ, ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯀꯃꯥꯏꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯔꯝꯗ ꯆꯍꯤꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ, ꯃꯁꯤꯒꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯌꯦꯜꯂꯝꯕ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ, ꯑꯗꯒꯤ ꯍꯤꯡꯀꯥꯞ ꯋꯥꯏꯀꯥꯞ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯆꯤꯟꯖꯥꯛ ꯊꯥꯔꯕꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ, ꯑꯃꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯈꯨꯗꯤꯡꯃꯛꯇꯨ ꯄꯨꯔ ꯆꯠꯈꯣ ꯍꯥꯏꯅ ꯂꯪꯊꯣꯛꯄꯤꯈꯣ꯫ ꯑꯃꯗꯤ ꯅꯨꯡ ꯑꯃ ꯂꯣꯏꯅꯕꯤꯌꯨ꯫ ꯑꯗꯒꯤ ꯅꯨꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯊꯥꯗꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯗꯁꯥ ꯂꯥꯡꯕꯟ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯅꯅ ꯄꯨꯕꯤꯀꯣ꯫ ꯅꯨꯡꯅ ꯇꯥꯎꯔꯀꯥꯟꯗꯨꯗ ꯑꯩ ꯗꯁꯥ ꯂꯥꯡꯕꯟ ꯈꯨꯗꯤꯡꯃꯛꯁꯦ ꯐꯪꯕ ꯑꯣꯏꯒꯦ꯫ ꯅꯨꯡꯅ ꯂꯨꯞꯄꯤꯉꯩꯒꯤꯗꯤ ꯑꯩ ꯗꯁꯥ ꯂꯥꯡꯕꯟ ꯈꯨꯗꯤꯡꯃꯛ ꯐꯪꯗꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯅꯨꯡꯁꯦ ꯏꯁꯤꯡ ꯑꯗꯨꯒꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯪꯊꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯩꯆꯥꯏ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯑꯩꯅ ꯈꯪꯖ ꯍꯩꯖꯗꯅ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ
ꯂꯥꯏꯅꯤꯡ ꯊꯥꯖꯖꯕ ꯃꯩꯇꯩ ꯏ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯅꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯊꯕꯤ ꯃꯥꯅ ꯆꯦꯡꯖꯦꯟꯗ꯭ꯔꯕ ꯊꯕꯥ ꯃꯥꯅ ꯂꯥꯜꯂꯪꯗ꯭ꯔꯕ